Hozig Manipur the viral select-liba Noida 143 sector gi Maitei in danger haiba topic asida viral select-liba asida hariba thogdok asida senariba menoiba culprit singbu Kanglaipak Communist Party PWG MC unification gi PRO singkhai nganbagi makhada serol ama thadorokli madudi KCP PWG na QNet Noida sector 143 gi scheme gi matangda Laibak Miyam the Wafong Khar Thamzari Kanglaipak Communist Party People's War Group na Laibak Miyam gi wakal singsinjari madudi Hauzik social media da RK production haiba media face asina expose tawrakliba QNet Noida sector 143 telephonic online scheme asigi matangda loop asida masing yamlaba victims singna complaint ama lakpadagi haiba scheme asibu loop asina ngasidagi kupna thijinba investigation haujaragani scheme asida main oina senariba miyoi singi maming oina fallabada Moirangthem Bablu Moirangthem Arya Thoksom Sarat Kumar Ningthaujam Puspa Thoksom Milan Ningombam Dinku Singh Yankhom Omenda Man Leader Rakesh Khomdram Dhananjoy Manikumar Hisnam Rajkumar Kherodini Devi Nelson Thingam Man Accused Jitesori Lairel Lakfam Ingudam Sanathoi Sanu Ningthaujam Lakshmi Devi Sector Mayum Odikumar Singha Arya Moirangthem Koko Umendro Yankhom Boris Salam Asias Moirangthem Kennedy Singh Moirangthem Aryabhatta Singh Amom Pravin Regan Moirangthem Nika Singh Mathakta Panjariba Nupa Masa Nupi Masa Singh Asigi Mama Mapa Oiba Singna Athuba Matamda Isa Isagi Isa Singh Noida Dagi Kokthokpiduna Loop Asida Numit Humnigi Manungda Sangzaragnaba Loop Asina Hajari Loopna Phangba Fawda Hariba Mi Khara Asina QNet Kowa Company Ama Established Tauraga Samjaraba Laibak Asigi Naha Singh da Thabak Phangangani Hairaga Noida da Kauraga Candidate Singdagi Sel Lauraga Scheme Asi Salaibani Maram Masina Loopna Scheme Asigi Matangda Task Force Ama Semaga Loinana Masida Senariba Scammer Singh Asibu Asum Aralgi Matung in a Serak Pinava investigation Hosari Aduna Lupna Tazariba Matam Asidagi Noma Tengtadana Lupta Angang Singh Asigi Mama Mapa Oibo Oibi Singna Sangjar Kadabani Haiba Warol Asi Laibak Miyamda Mediagi Kutang da Haijari